RK Production Amadi Jodhagi Interviewgi Wapham UFO na Yaningdaba Fongdorakli. Haukiba September 19 RK Production ko ba YouTube channel amana lawba interview amada Jodhagi Cruzam ko ba miyoy amana UFO gi maramda thamkiba wapham sing adu tabada yamna nungaijade haina. Universal Friendship Organization UFO gi Legal Advisor Professor Dr. Kaisham Baigachandran na Fongdorakli. Thobal Khetri Laikai da laiba UFO East Manipur Headquarter number 4 gi sanglenda pangthokpa press conference amada Legal Advisor Professor Dr. Kaisham Baigachandran na paumi sing da phongdokhibada UFO na Lisipriya Kanguzamga East Timor gi President J. Ramos Horta gi Kuthangda UN da memorandum ama PK adumakpu RK Production gi interview aduda Joda hairiba miyoy asina UFO na PK bache adu lana pire Yaukhide haina phongdokhiba simak laibak thivani haike mahakna makhata na phongdokhibada UFO na pijakhiba che adu aranba mongda pikhide yamna chumna pisinjakhibaga loinana UFO na pijakhiba memorandum adu matam sana yaukhi hairaduna East Timor gi President J. Ramos Horta na UN da pikhiba che fangle haibagi cherol amasu UFO da thabirakuna leire masida sunatana memorandum pisinkraba matung UFO na Lisipriya ga loinana East Timor gi President J. Ramos Horta ga video conferencing gi kuthangda wari sanakhibagi record su leiri haike mahakna makhata na hai UFO gi kamandi taibang malem pumbada leiriba thawai panba khudingmak nungsi chanana leiminaba yena tingkhang leitaba lan leitaba malem ama ohenaba honaba sine UFO na kumjali singani ahumdagi UNO da khanganduna mari thamba haurakhe kumjali singani kun mari gi September kulhumdoida Lisipriya gi matenga loinana East Timor gi President ga khangnaduna achauba marup oiminarakhi hairaduna Lisipriya amasung J. Ramos Horta gi matenga loinana Nauna UN General Assembly Secretary da ayiba che khosinaduna ngasi phawba marup mapang oibagi mari lairakhi haire mahakna makhata na hai haujik su milale thabak tawi tawde kanagumbi singna singsep amata thabirakano maitai leimagi mamom Lisipriya so khwangset masi sena langduna ninghana balaitana thauna leina honabiyo maitai leimagi mamom loini hairaduna malemgi leibak mamangda mayek sengna unminarasi hairaduna RK Production na hakso thabakaya amasu tawre adubu leibak miyamna nungairoidaba oiragade khara khitang hena mijeng changhaningi haina su phongdokhe